Nahan makhaidi timing chana bengdagi halakpani. Adubu ngasidi malemdu phana thengla phawba mayumda hanjilakte. Kadaida karibu tawduna laikhrabano khangde. Irainusu imungi thaba ingkhang loisinba loiraga TV do thaduna ngaihak yenglaga lei tumbasu tumningdri haidana. Sijasu punna TV do yengminabani. Sijana Bembem maboksing asidi hakchang kaya nungaiti. Nang tamchado ngai sirana tawbani. Mabok ngamdre kokse lumbada kainoma tawri. Mabok pothaba changagi. Nang tumningdradine nang tamchado halakpa ngai khoko. Genungdo irenjana lonsilamu. Mabok tingamdre changagi ko. Hoi mabok pothabiruro. Sijadu adu hairamlaga potharuragi haidana hogatuna magi kada changkhirami. Irainu TV channel do sinduna phana kuina yengi. Pungdo kaya tare haina amuk yengubada 13 taramgadore. Tummu tumning khalaklabani masu tumning bagi hakam ka tu wawa challi. Tamsa sinu ngasi asam thingi sina mukhai tawrjanu. Nahangkhaidi sumai namta tawdabani. Horen halaga mo ai lerami kaigino na tawradi tankreda. Ngai tabasu yadabani ni tawrise. Ado aidi kaisu khanbide. Maramdi ai huran binati. Manadabu aina magi likto lawba manbagi sauzabai wani. Madugi lik huraliba midusune yadi yahi yam khangni da changsilaga lawthok lerami wani. Mana thawoina huranba mi oiramnadi mabuki kalan thoga la inina. Maram amadi soidana laigani. Nupada nei khoi tamjagi lik atamna na huralido. Adugo kaisu ira leijadaba ingonda huran miming thol bibiba. Irainu aigi laibak sidiko poglakpadagi ne adum thiraklabani. Adamna murum solingai duda mapanda gari horn khongba tarai. Malemgi gari gini. Irainu TV do fat off tawi. Aduga phuk hogatuna mapanda tholai. Senthokuna gate to hangdoi. Malem do gari do manungda thaujilaktuna garage da khamkhre. Gate nungdu irainu na irenjana lonsilamlaga tapna changlakpani. Malem gari dagi kumtharai. Masada chumna lepa phawba ngamdakhai hairi changlai. Irainu chalambadagi chapleptuna malemda munna yengi. Malemdu chatpa ngamdabagi masadu tushinge tawrakpaduda irainu chensinduna malembu mana ngai. Tamcha Adabu malemgi yu manamduda irainu manaton meli. Yani pairakan solakanu isada. Chumna chatpa phawba ngamde aduga solakanu kaina. Haina irainu na malembu ngaktuna imungda pusinbirai. Nahangkai amta tawdaba tamchana kahino ngasiyu thaksala laisibo. Oi nathau nati thakninga thakani thakningdra tokani. Huran bi nang ningonda panabagi natine. Malemna phana ngangjarasu phibamduda irainu saudi. Ngangni ngangjarasanu khandoklaga chumna chatpa phawba ngamdraba malemdu magi katamna pusinbirai. Natrabadi yararoi khangdana ngamsu ngamdri. Malem masana control tawduna lepchaba phawba ngamdri. Yudo araiba makhai thakchilakla mali. Yu ngawbagi masado gyan tadrabanina irainu na onsinduna kannadi ngangsaidri nahankhai oiradi sokpa phawba yagadaba natti. Irainu ngamboi ngamdaboi malembu kada pusilaktuna phamthahalli. Hainadabanasu loirabani madi manamdune kaini mamai mamit katu isu sugatlagani tawribadu. Aina pendaba haibase pendrabani. Pende yam pende. Chahi kayano maga iga nungsinaraise. Aduga ibu kaisu laita mana kainarasi hairaga kainaba. Yai nupigi thamoise yai. Yam ngammi ma. Magi maramna aisu ngasidi punsida sijanadaba nisa sijanaredana. Pelasanu. Aigi angawbai tawuraga ma pelasanu. Irainu do talla male. Malemna ngangbado haiphe taramlaga tholake tawbani. Adubu malemna laurakpaduda chaplepi. Oi ngaikho nang. Irainu do tamna mumamayon sinduna changlai. Kai tawrage tamcha. Malem makona magi khonguptuda thillaga sign tawi. Si amta lauthoam ai ngamdre. Irainu kaisu khanda tapna phamthai. Aduga malemgi khonguptu nama tamna lauthokpa hawi. Nama lauthokpa loiraga nama lauthorakpagidudani. Malemna irainugi purita phajinba ngamhaudabadagi osilakpadu. Aya
ꯇꯝꯆꯥ ꯑꯗꯨ ꯍꯥꯏꯔꯒ ꯏꯔꯩꯅꯨ ꯐꯠ ꯍꯟꯗꯣꯛꯏ ꯈꯔꯗꯤ ꯑꯣꯁꯤꯜꯂꯦ ꯅꯨꯄꯤꯁꯤꯗ ꯃꯥꯂꯦꯝ ꯐꯃꯨꯡꯗꯨꯗꯒꯤ ꯐꯃꯥꯡꯗꯨꯗ ꯑꯣꯠꯊꯔꯛꯏ ꯏꯔꯩꯅꯨꯗꯨ ꯃꯉꯣꯟꯗ ꯑꯣꯠꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯑꯁ ꯀꯟꯇ꯭ꯔꯣꯜ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯊꯧꯔꯤꯅꯣ ꯇꯨꯀꯠꯆꯩꯍꯦ ꯃꯤꯉꯣꯟꯗꯒ ꯑꯣꯠꯁꯤꯜꯂꯛꯇꯅ ꯅꯍꯥꯟꯈꯩ ꯌꯥꯝ ꯂꯦꯝꯕꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯇꯝꯆꯥ ꯑꯣꯛꯇꯕꯧ ꯑꯩ ꯐꯨꯔꯤꯠꯁꯦ ꯅꯪ ꯁꯨꯒꯗꯕꯅꯤ ꯅꯪ ꯃꯥꯅꯕꯨꯗꯤ ꯁꯥꯎꯔꯒ ꯉꯥꯡꯖꯔꯤꯕ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯗꯤ ꯇꯥꯕ ꯅꯠꯇꯦ ꯃꯥꯗꯤ ꯃꯀꯣꯛꯇꯣ ꯑꯔꯩꯀꯩ ꯉꯥꯎꯈꯠꯂꯛꯂꯒ ꯂꯣꯏꯔꯕꯅꯤ ꯑꯣꯔꯒ ꯂꯩꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤನ ꯏꯔꯩꯅꯨꯗꯨ ꯀꯤꯆꯟ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯤꯆꯟꯗꯒꯤ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯂꯒ ꯑꯃꯨꯛ ꯊꯨꯅ ꯀꯥꯔꯛꯏ ꯁꯦ ꯁꯤꯅ ꯇꯦꯡꯊꯣꯛꯑꯣ ꯅꯆꯤꯟꯅꯌꯥꯗꯨ ꯃꯥꯂꯦꯝꯗ ꯂꯣꯏꯔ ꯃꯥꯜꯂꯦ ꯍꯧꯒꯠꯂꯛꯏ ꯏꯔꯩꯅꯨꯗꯒꯤ ꯏꯁꯤꯡꯗꯣ ꯂꯥꯝꯗꯨꯅ ꯂꯧꯏ ꯇꯝꯆꯥ ꯇꯦꯡꯊꯣꯛꯄꯗꯨꯗꯤ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨ ꯁ꯭ꯋꯥꯏꯗ ꯇꯧꯔꯗꯤ ꯂꯣꯏꯔꯅꯤ ꯑꯩꯅ ꯄꯤꯔꯤ ꯏꯁꯤꯡꯗꯨꯅ ꯊꯛꯎꯕ ꯋꯥꯁꯔꯨꯝꯗ ꯇꯦꯡꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯂꯦꯝ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯋꯥꯁꯔꯨꯝꯗ ꯆꯪꯒꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯑꯃꯨꯛ ꯍꯥꯏꯊꯔꯛꯀꯦ ꯇꯧꯕꯗꯨꯗ ꯏꯔꯩꯅꯨ ꯑꯃꯨꯛꯁꯨ ꯆꯦꯟꯁꯤꯜꯂꯤ ꯑꯁ ꯉꯥꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯁꯦꯡꯅ ꯇꯦꯡꯊꯣꯛꯍꯜꯂꯤ ꯂꯣꯏꯔꯒ ꯏꯁꯤꯡꯗꯣ ꯈꯔ ꯄꯤꯊꯛꯂꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯍꯤꯞꯊꯍꯜꯂꯤ ꯃꯥꯂꯦꯝꯗꯤ ꯋꯥꯔ ꯃꯥꯜꯂꯤ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯃꯥꯂꯦꯝꯅ ꯑꯣꯠꯁꯤꯜꯂꯝꯕ ꯃꯌꯥꯝꯗꯨ ꯏꯔꯩꯅꯨ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯜꯂꯒ ꯅꯥꯝꯃꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥ ꯃꯁꯥꯗꯣ ꯑꯣꯒꯦ ꯇꯧꯔꯤ ꯑꯁ ꯁꯤꯁꯨ ꯑꯃꯨꯛ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯃꯤꯋꯥ ꯇꯥꯕꯗꯅꯦ ꯑꯩ ꯑꯗꯨꯝ ꯇꯥꯗꯣꯔꯤꯕꯅꯤ ꯑꯩꯗꯤꯅꯦ ꯄꯤꯛꯏꯜꯂꯕꯅꯦ ꯍꯥꯏꯁꯤꯅꯤ ꯄꯣꯔꯣꯛ ꯁꯣꯟꯗꯅ ꯃꯥꯅ ꯇꯧꯒꯗꯕ ꯂꯩꯔꯕ ꯃꯊꯧꯅꯤꯅ ꯏꯔꯩꯅꯨ ꯃꯥꯂꯦꯝꯒꯤ ꯀꯥꯗꯨ ꯃꯈꯨꯠ ꯃꯁꯥ ꯍꯦꯟ ꯒ꯭ꯂꯣꯞ ꯎꯞꯁꯤꯜꯂꯒ ꯃꯆꯤꯟ ꯀꯥꯇꯨ ꯃꯥꯛꯁ ꯑꯃ ꯎꯞꯁꯤꯜꯂꯒ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯁꯤꯠ ꯅꯥꯟꯅ ꯀꯥ ꯇꯩꯅꯕ ꯋꯥꯏꯄꯔꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯊꯣꯝꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯃꯁꯤ ꯋꯥꯏ ꯇꯩꯅꯕꯁꯤꯅꯅꯦ ꯃꯃꯥꯏꯁꯤꯗ ꯑꯣꯏꯅ ꯊꯣꯝꯃꯗꯤ ꯌꯨ ꯉꯥꯎꯕꯒꯤ ꯅꯤꯁꯥꯒ ꯄꯨꯡꯍꯟꯍꯟꯅꯤ ꯅꯨꯡꯁꯤꯗꯕꯅ ꯑꯩꯅ ꯀꯩꯅꯣꯝ ꯁꯣꯏꯔꯗꯤꯅꯦ ꯁꯛꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯑꯗꯨꯒ ꯃꯥꯅ ꯁꯣꯏꯔꯒꯅ ꯑꯩꯅ ꯑꯎꯕ ꯁꯦꯡꯕ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯑꯣꯕꯒꯤ ꯑꯦꯛꯇꯤꯡ ꯇꯧꯏ ꯀꯥꯗꯨꯃ ꯁꯦꯡꯕ ꯇꯩꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯡꯗꯣ 12 ꯇꯥꯁꯤꯜꯂꯤ ꯇꯨꯝꯕ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯥꯂꯦꯝꯗꯨ ꯐꯩꯖꯨꯞ ꯐꯅꯥꯏꯒ ꯑꯃꯠꯇ ꯁꯨꯞꯇꯕꯗꯨꯗ ꯑꯣꯒꯩ ꯑꯣꯊꯣꯛꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯇꯞꯅ ꯑꯃꯨꯛ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯕ꯭ꯂꯥꯡꯀꯦꯠꯇꯨ ꯇꯞꯅ ꯆꯤꯡꯈꯠꯂꯒ ꯁꯨꯞꯆꯤꯟꯕꯤꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯪꯍꯧꯗ ꯃꯥꯂꯦꯝꯅ ꯏꯔꯩꯅꯨꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯛꯏ ꯃꯤꯠꯇꯤ ꯄꯥꯡꯗꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯏꯔꯩꯅꯨ ꯃꯃꯤꯠ ꯀꯥꯇꯨ ꯂꯥꯎꯊꯣꯛꯑꯒ ꯃꯥꯂꯦꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯪꯅ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅꯁꯨ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯁꯛꯇꯝꯁꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯤꯍꯨꯜꯗꯨ ꯗꯪ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯈꯠꯂꯛꯏ ꯈꯪꯍꯧꯗꯦ ꯏꯔꯩꯅꯨ ꯃꯈꯨꯠꯇꯨ ꯃꯥꯂꯦꯝꯗꯒꯤ ꯐꯠꯊꯗꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯒ ꯐꯃꯨꯡꯗ ꯆꯣꯡꯈꯠꯇꯨꯅ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩ ꯊꯃꯣꯏ ꯃꯤꯍꯨꯜꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯐꯩꯖꯨꯞꯇꯨ ꯀꯣꯛꯇꯣꯟ ꯂꯥꯟꯅ ꯆꯤꯡꯈꯠꯂꯒ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯐꯥꯊꯅꯕ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯥꯂꯦꯝ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯀꯣꯛꯇꯣ ꯑꯔꯩꯕ ꯃꯈꯩ ꯆꯤꯛꯇꯅ ꯂꯩꯔꯝꯂꯤ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯍꯥꯏꯔꯞ ꯃꯦꯠꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯁꯤꯗ ꯏꯔꯩꯅꯨꯗ ꯑꯣꯠꯁꯤꯟꯈꯤꯕꯅꯆꯤꯡꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯂꯛꯄꯗꯨꯗ ꯐ꯭ꯂꯣꯔꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯉꯔꯥꯡ ꯍꯥꯗꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯥꯕꯨ ꯃꯁꯥ ꯁꯦꯡꯗꯣꯛꯍꯟꯈꯤꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯀꯣꯛꯅꯒ ꯆꯤꯛꯄꯒ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯏꯔꯩꯅꯨꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯗꯤ ꯉꯔꯥꯡꯒꯤ ꯃꯤꯍꯨꯜꯗꯣ ꯍꯟꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯂꯦꯝꯅ ꯀꯤꯆꯟꯗ ꯆꯪꯂꯛꯄꯗꯨ ꯃꯥꯗꯤ ꯃꯥꯂꯦꯝꯗ ꯌꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯉꯔꯥꯡꯒꯤ ꯋꯥꯍꯩꯗꯨꯅ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯝ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩ ꯃꯥ ꯎꯕꯒ ꯉꯥꯡꯕꯒ ꯆꯩꯕꯒ ꯇꯧꯕꯗꯨꯃꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯥꯂꯦꯝꯅ ꯕꯦꯝꯕꯦꯝ
ꯂꯤꯃꯟ ꯖꯨꯁ ꯈꯤꯇ ꯁꯦꯝꯃꯣ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯏꯔꯩꯅꯨꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯅꯣꯡꯃꯇ ꯃꯥꯂꯦꯝꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯂꯩꯇꯦ ꯎꯕꯒ ꯉꯥꯡꯒꯗꯕꯒ ꯆꯩꯒꯗꯕꯒꯤ ꯇꯧꯔꯒ ꯂꯩꯕꯅꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ ꯍꯣꯏ ꯇꯝꯆꯥ ꯑꯗꯨ ꯍꯥꯏꯔꯒ ꯐ꯭ꯔꯤꯖꯇꯒꯤ ꯆꯝꯄ꯭ꯔꯥ ꯑꯆꯧꯕ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯖꯨꯁ ꯁꯦꯝꯗꯨꯅ ꯃꯥꯂꯦꯝꯗ ꯄꯤꯔꯛꯏ ꯁꯦ ꯇꯝꯆꯥ ꯁꯤꯗ ꯂꯩꯔꯦ ꯃꯥꯂꯦꯝ ꯖꯨꯁꯇꯨ ꯂꯧꯔꯒ ꯇꯞꯅ ꯊꯛꯄ ꯍꯧꯏ ꯏꯔꯩꯅꯨꯗꯤ ꯇꯨꯃꯤꯟ ꯅꯥꯀꯟꯗ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩ ꯃꯥꯂꯦꯝ ꯖꯨꯁꯇꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯝ ꯁꯣꯔꯤ ꯏꯔꯩꯅꯨꯗꯨ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯗꯒꯤ ꯉꯛꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯛꯏ ꯃꯥꯂꯦꯝ ꯃꯈꯥ ꯇꯥꯔꯛꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯗꯣ ꯁꯣꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯍꯧꯗꯕꯅ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯇꯝꯆꯥ ꯅꯪꯉꯣꯟꯗ ꯆꯩ ꯉꯥꯡꯗꯅ ꯇꯧꯔꯔꯣꯏ ꯑꯗꯨꯒꯤꯁꯨ ꯁꯣꯔꯤ ꯏꯔꯩꯅꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯇꯧꯖꯩ ꯉꯔꯥꯡꯗꯒꯤ ꯀꯥꯏꯍꯧꯕꯤꯔꯕ ꯊꯃꯣꯏꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯦꯟꯅ ꯃꯉꯣꯟꯗꯗꯤ ꯀꯥꯏꯍꯧꯕ ꯑꯣꯏꯅ ꯊꯣꯛꯂꯔꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯇꯞꯅ ꯄꯤꯔꯛꯏ ꯍꯣꯏ ꯇꯝꯆꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨ ꯍꯥꯏꯔꯒ ꯏꯟꯁꯥꯡꯗꯣ ꯃꯈꯥ ꯇꯥꯅ ꯁꯦꯝꯃꯤ ꯃꯥꯂꯦꯝꯅ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯏꯔꯣꯟꯁꯤꯔꯥꯅ ꯇꯧꯕꯅꯤ ꯐꯔꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯕꯦꯡ ꯆꯠꯀꯗꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯃꯥꯂꯦꯝ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯕꯗꯨꯗ ꯏꯔꯩꯅꯨꯗꯨ ꯍꯨꯔꯥꯟꯗꯨꯅ ꯆꯦꯞꯊꯔꯒ ꯅꯣꯛꯃꯤ ꯑꯃꯨꯛ ꯌꯦꯡꯖꯍꯧꯏ ꯃꯥꯗꯤ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯂꯩꯇꯦ ꯏꯔꯩꯅꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯜꯂꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤꯗꯨꯗꯤ ꯉꯥꯎꯕꯒ ꯃꯦꯟꯃꯥꯟ ꯏꯇꯥ ꯇꯥꯗꯅ ꯃꯥꯗꯤ ꯂꯥꯏꯖꯒꯤ ꯕꯥꯞꯇ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯂꯦꯝꯁꯤ ꯏꯔꯨ ꯂꯨꯊꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯇꯨꯅ ꯕꯦꯡꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯁꯤꯖꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯀꯣꯂꯦꯖꯇ ꯆꯠꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯏꯔꯩꯅꯨ ꯈꯛꯇ ꯃꯉꯥꯏꯍꯧꯔꯤ ꯌꯨꯝꯖꯥꯎꯗꯨꯗ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯏꯗꯅ ꯇꯤꯚꯤꯗꯣ ꯊꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯅꯨꯡꯊꯤꯜ ꯄꯣꯕ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯇꯤꯚꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯏꯔꯩꯅꯨ ꯁꯣꯐꯥꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯅ ꯇꯨꯝꯊꯔꯤꯉꯩꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯏꯔꯩꯅꯨꯒꯤ ꯃꯃꯥꯡꯗꯨꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯂꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯉꯣꯟꯗꯁꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯝꯅ ꯀꯃꯥꯏꯅ ꯏꯃꯨꯡꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯏꯔꯩꯅꯨꯅ ꯎꯍꯧꯗ꯭ꯔꯤ ꯁꯛꯈꯪꯗꯕ ꯃꯃꯥꯏꯗ ꯃꯥꯛꯁ ꯎꯞꯄ ꯀꯦꯞ ꯎꯞꯄ ꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯂꯩꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯏꯔꯩꯅꯨꯕꯨ ꯌꯦꯡꯉꯤ ꯅꯨꯄꯤꯁꯤꯅ ꯇꯨꯝꯂꯤꯉꯩꯗꯨꯗ ꯏꯃꯨꯡꯗꯨꯃ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛꯁꯨ ꯍꯟꯖꯤꯜꯂꯛꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯊꯧꯁꯥꯗꯅ ꯌꯥꯝ ꯃꯨꯟꯅ ꯏꯔꯩꯅꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯗꯨꯅ ꯂꯩ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯂꯤꯕ ಮಿꯠꯌꯦꯡꯗꯨꯒ ꯂꯣꯏꯅꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯏ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯏꯔꯩꯅꯨꯒꯤ ꯃꯁꯥꯗ ꯁꯣꯛꯄ ꯊꯦꯡꯕꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯁꯨꯝꯅꯇꯪꯒꯤ ꯌꯦꯡꯂꯝꯕꯗꯨ ꯈꯛꯇꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯣ ꯈꯪꯗꯦ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯑꯗꯨꯁꯨ ꯈꯪꯗꯦ ꯏꯔꯩꯅꯨ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯣꯐꯥꯗ ꯇꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯄꯅꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯝꯂꯤ ꯆꯈꯥꯏꯔꯝꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯅ ꯏꯔꯩꯅꯨ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯀꯥ ꯃꯥꯅ ꯑꯗꯨꯝꯅ ꯆꯈꯥꯏꯔꯒ ꯊꯅꯝꯗꯦ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕꯗꯨ ꯀꯔꯝꯅꯅꯣ ꯈꯟꯕꯗ ꯈꯟꯐꯝ ꯊꯣꯛꯇꯦ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯄꯨꯝꯕ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯈꯤ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯅ ꯀꯔꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯀꯅꯥ ꯆꯪꯂꯝꯕ ꯑꯗꯨ ꯑꯃꯠꯇ ꯃꯥꯗꯤ ꯈꯪꯍꯧꯗ꯭ꯔꯕꯅꯤನ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯆꯈꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯒꯤ ꯀꯥꯁꯤ ꯉꯁꯥꯏ ꯁꯨꯃꯥꯏꯅꯗꯤ ꯇꯧꯍꯧꯗꯕꯅꯤꯗ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯀꯅꯥ ꯆꯪꯉꯛꯑꯝꯃꯖꯥꯠꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯀꯔꯤ ꯄꯣꯠꯆꯩ ꯃꯥꯡꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯣꯠꯆꯩ ꯃꯥꯡꯅꯤꯡꯉꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯡꯂꯝꯗ꯭ꯔꯤ ꯑꯃꯨꯛꯁꯨ ꯈꯟꯖꯤꯜꯂꯨꯕꯗ ꯏꯔꯩꯅꯨꯗꯨ ꯀꯤꯖꯔꯤ ꯃꯇꯣꯝꯇꯒ ꯂꯩꯕꯒ ꯑꯗꯨꯕꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯁꯤꯗ ꯀꯔꯤꯅꯣꯃ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯂꯦꯝ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯕꯦꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯃꯥꯅ ꯕꯦꯡꯒꯤ ꯒꯦꯠꯇꯨ ꯂꯥꯟꯊꯣꯔꯛꯄꯒ ꯎꯔꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯥꯏꯖꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯗꯨ ꯃꯥꯂꯦꯝ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯂꯥꯏꯖꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯔꯨꯕ ꯀꯧꯕꯅꯤꯅ
ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯝꯂꯕꯁꯨ ꯂꯥꯏꯖꯅ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯕꯗꯨ ꯎꯕꯗ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯂꯥꯏꯖ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗꯅ ꯁꯨꯝ ꯂꯩ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ꯫ ꯂꯥꯏꯖ, ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯇꯧꯔꯤꯁꯦ? ꯑꯗꯨꯁꯨ ꯇꯥꯁꯤꯟꯅꯗꯕꯗꯨꯗ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯇꯥꯞꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯀꯩꯅꯣ ꯃꯥꯂꯦꯝ? ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯃꯥ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯥꯂꯦꯝꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯂꯥꯏꯖꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ꯫ ꯂꯥꯏꯖ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯅꯪꯅ ꯇꯧꯔꯤꯗꯨ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯌꯥꯔꯦ ꯃꯥꯂꯦꯝ, ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯉꯔꯥꯡꯅ ꯂꯣꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯑꯩꯅꯗꯤ ꯅꯪ ꯅꯨꯡꯁꯤꯗꯤꯌꯦ꯫ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯑꯩꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ꯫ ꯂꯥꯏꯖ, ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯀꯟꯃꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯇꯔꯥꯏ ꯑꯩꯕꯨ ꯍꯦꯛꯇ ꯃꯤꯔꯥꯏꯕ, ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯉꯁꯥꯏꯒꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯅꯪ ꯂꯥꯏꯖꯁꯦ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ? ꯃꯥ ꯑꯩꯒ ꯀꯣꯏꯅꯔꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯏꯖꯗ ꯌꯦꯜꯂꯛꯑꯅꯨ꯫ ꯁꯤꯗꯒꯤꯅꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ, ꯑꯁ꯭ꯋꯥꯏ ꯆꯠꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯖꯗꯣ ꯃꯥꯂꯦꯝꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯥꯂꯦꯝ, ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ꯫ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯀꯅꯨ꯫ ꯃꯥꯒꯤ ꯃꯃꯤꯡ ꯖꯣꯟ꯫ ꯖꯣꯟꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯐꯥꯔꯦ꯫ ꯅꯍꯥꯟꯈꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤ ꯂꯩꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯪꯁꯨ ꯈꯪꯉꯕꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯑꯅꯨꯀꯣ꯫ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯒ ꯖꯣꯟꯒꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯇꯞꯅ ꯇꯩꯊꯣꯛꯆꯩ꯫ ꯌꯦꯠꯂꯔꯣꯏ ꯃꯄꯣꯛꯁꯤꯃꯒꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖ, ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯥꯞ ꯄꯨꯒꯅꯤ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯥꯟꯈꯤꯗꯕꯅꯤ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯅꯪ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯛꯇꯕꯗꯤ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯣ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫